China ga loikraba matung hauji asi US amasung India gi oiba trade war hauji US ki maikei digi India hairiba country asibu maikei khudingmaktagi ngamliba makai pressure taunabagi damakti yamna kanna honari USA gi maikei digi India hairiba country asi Russia dagi khulai amasung natural resourcing lei haibagi damakta 25% tariff India da impose tawrkraba matung ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯍꯧꯖꯤꯛ ꯕꯤꯁ꯭ꯋꯒꯨꯔꯨ ꯑꯣꯏꯔꯤ ꯏꯀꯣꯅꯣꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯤ ꯌꯥꯝꯅ ꯆꯥꯎꯕ ꯒ꯭ꯔꯣꯊ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤꯉꯩꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯑꯁꯤꯕ ꯏꯀꯣꯅꯣꯃꯤ ꯑꯃꯅꯤ ꯍꯥꯏꯅꯃꯨꯛ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ ꯃꯗꯨꯗꯤ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯞꯇꯦꯝꯕꯔꯗ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗꯤ ꯐ꯭ꯔꯥꯟꯁꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯝꯕ ꯌꯨꯀꯦꯗꯒꯤ ꯍꯧꯔꯒ USꯀꯤ ꯌꯨꯝꯊꯪꯅꯔꯤꯕ ꯀꯦꯅꯥꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ USA ꯍꯥꯏꯔꯤꯕ ꯅꯦꯆꯔꯦꯜ ꯑꯦꯂꯥꯏꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯅꯧꯅ ꯂꯥꯛꯂꯤꯕ ꯇꯁꯜ ꯑꯃꯁꯨꯡ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯣꯛꯅꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯍꯣꯡꯂꯛꯂꯤꯕ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯣꯠ ꯐꯥꯎꯕ ꯈꯣꯝꯕꯤꯈꯤꯕ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯑꯣꯏꯕ ꯔꯤꯑꯦꯛꯁꯟꯁꯤꯡ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ USꯀꯤ ꯑꯊꯤꯡꯕ ꯂꯩꯅ ꯔꯁꯤꯌꯥꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯕꯗ ꯅꯠꯇꯅ ꯂꯥꯟ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯂꯩꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ 25% ꯇꯦꯔꯤꯞ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀ US ꯂꯩꯉꯥꯛꯀ ꯑꯣꯏꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯑꯣꯏꯜ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯄꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯦꯛꯁꯤꯡ ꯍꯧꯖꯤꯛ ꯍꯧꯖꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ USAꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯔꯠꯅꯔꯁꯤꯞ ꯑꯁꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯔꯁꯤꯌꯥꯕꯨ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯌꯥꯕꯨ ꯑꯣꯏꯒꯦꯔꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯀꯥꯈꯠꯂꯛꯇ꯭ꯔꯕ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯂꯩꯔꯕ ꯏꯀꯣꯅꯣꯃꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯃꯨꯛ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯛꯇ꯭ꯔꯦ ꯔꯤꯇꯥꯂꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯦꯆꯔꯦꯜ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯔꯤꯕ ꯅꯦꯆꯔꯦꯜ ꯑꯦꯂꯥꯏꯅꯤ ꯍꯥꯏꯔꯤꯕ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯝꯁꯤꯡ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯈꯥꯗ ꯃꯦꯛ ꯑꯃꯦꯔꯤꯀꯥ ꯒ꯭ꯔꯦꯠ ꯑꯒꯦꯟ ꯍꯥꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯁꯨꯡ USꯀꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤꯗ ꯃꯐꯝ ꯑꯌꯥꯝꯕ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯗꯨꯗ ꯉꯝꯅ ꯂꯣꯏꯅꯃꯛ ꯇ꯭ꯔꯦꯗ ꯗꯤꯜ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯁꯨ ꯆꯠꯊꯈꯤꯕ ꯑꯗꯨ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯕꯗꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯆꯥꯊꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯌꯧꯔꯛꯄꯅꯤ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯦꯛ ꯐꯝ ꯄꯥꯏꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ USꯀꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯑꯁꯤ ꯑꯅꯧꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯄ꯭रेꯁꯔ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃꯠꯇ ꯁꯥꯏꯟ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ USꯄꯨ ꯀꯥꯟꯊꯣꯛꯂꯝꯂꯒ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ UKꯒ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯗꯤꯜ ꯁꯥꯏꯟ ꯇꯧꯈꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ US ꯂꯩꯉꯥꯛ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯊꯃꯣꯏꯗ ꯇꯤꯡꯈꯪ ꯑꯃ ꯌꯨꯕꯒꯨꯝꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯏꯟꯗꯤꯌꯥ ꯑꯁꯤꯕꯨ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯥꯏꯟ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯑꯁꯤꯕ ꯏꯀꯣꯅꯣꯃꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯍꯥꯏꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯐꯁꯤꯡ ꯊꯝꯖꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄ꯭रेꯁꯔ ꯇꯧꯔꯛꯂꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ USꯀ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯨꯛꯅꯗꯨꯅ ꯂꯥꯛꯄ ꯃꯔꯤꯁꯤꯡ ꯑꯗꯨ ꯊꯗꯠꯇꯨꯅ ꯑꯅꯧꯕ ꯔꯤꯂꯦꯁꯟ ꯑꯃ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯤ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ USAꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃꯅꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯝꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯍꯧꯖꯤꯛ USꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯨꯄꯔ ꯄꯥꯋꯔꯒꯤ ꯑꯣꯏꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯤꯕ ꯅꯧꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯎꯟꯇꯔ ꯇꯧꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯑꯁꯤꯅ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ USꯀꯤ ꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯕ ꯑꯁꯤꯅꯤ ꯆꯩꯅꯥ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ USAꯒꯤ ꯑꯣꯏꯕ ꯑꯦꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯄꯥꯝꯂꯤꯕ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯩꯅꯥꯒ ꯃꯔꯤ ꯐꯒꯠꯂꯛꯇꯨꯅ ꯆꯩꯅꯥꯒ ꯍꯦꯟꯅ ꯅꯛꯁꯤꯟꯈꯤꯕ ꯍꯥꯏꯕꯁꯤ USAꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕꯅꯤ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯁꯤꯡꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯒꯤ ꯄꯥꯈꯨꯝ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯇꯥꯂꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯍꯥꯏꯔꯤꯕ
ꯔꯤꯖꯟ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯗ ꯁꯄꯣꯔꯠ ꯇꯧꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯌꯨꯑꯦꯁꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯠꯊꯔꯛꯂꯤꯕ ꯗꯤꯗꯣꯂꯔꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯕ ꯗꯣꯂꯔꯒꯤ ꯑꯣꯏꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯕꯨ ꯍꯟꯊꯍꯟꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯟꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗꯁꯨ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯇꯧꯔꯛꯂꯤꯕ ꯄ꯭ꯔꯦꯁꯔꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯑꯦꯛꯁꯟ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯀꯔꯝꯕ ꯑꯍꯣꯡꯕ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯈꯪꯃꯤꯟꯅꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯔꯗ ꯂꯥꯛꯇꯨꯅ ꯌꯨꯑꯦꯁꯀꯤ ꯐꯦꯚꯔꯦꯕꯜ ꯑꯣꯏꯕ ꯇꯥꯝꯗ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯅꯔꯤꯕ ꯏꯟꯗꯤꯌꯥ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯁꯤ ꯐꯒꯠꯂꯛꯇꯨꯅ ꯔꯁꯤꯌꯥꯒ ꯄꯨꯟꯗꯨꯅ ꯌꯨꯑꯦꯁꯑꯦ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯦꯖꯤꯃꯣꯅꯤ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯉꯝꯕ ꯑꯅꯧꯕ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯕ ꯑꯁꯤꯗ ꯒꯖꯥꯗ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯆꯝ ꯑꯃꯁꯨꯡ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯅꯪꯂꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯎꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯁꯤ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯀꯜ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯒꯖꯥꯒꯤ ꯃꯐꯝꯁꯤꯡꯗ ꯑꯦꯗꯁꯤꯡ ꯆꯪꯍꯟꯗꯕꯒꯤ ꯑꯣꯏꯕ ꯑꯦꯀ꯭ꯌꯨꯖꯦꯁꯟ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯒꯨꯝꯂꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯕꯦꯛ ꯇꯧꯕ ꯍꯪꯒꯔ ꯃꯣꯅꯤꯇꯔꯤꯡ ꯁꯤꯁꯇꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯒꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯆꯥꯛ ꯇꯥꯡꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯊꯣꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯐ꯭ꯔꯦꯟꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯞꯇꯦꯝꯕꯔ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯗ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯐ꯭ꯔꯥꯟꯁꯅ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨꯒꯨꯝꯂꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯕ ꯌꯨꯀꯦꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁꯅ ꯇꯧꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏꯁꯨ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯛꯂꯤ ꯀꯔꯤꯒꯨꯝꯕ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯒꯖꯥꯗ ꯆꯠꯊꯔꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯔꯅꯤꯡ ꯑꯁꯤꯅꯤ ꯊꯝꯂꯤꯕꯁꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯌꯨꯑꯦꯁꯀ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯌꯨꯑꯦꯁꯀꯤ ꯂꯤꯇꯜ ꯕ꯭ꯔꯗꯔꯅꯤ ꯍꯥꯏꯔꯤꯕ ꯀꯦꯅꯥꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤꯕꯨ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯣꯔꯛꯂꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯇꯤꯡ ꯂꯩꯒꯗꯧꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯀꯣꯛꯅꯥꯏꯖ ꯂꯣꯏꯅꯃꯛ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯌꯨꯑꯦꯟꯑꯦꯁꯤꯒꯤ ꯑꯣꯏꯅ ꯄꯔꯃꯤꯅꯦꯟꯠ ꯃꯦꯝꯕꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯂꯦꯝꯍꯧꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯔꯤ ꯂꯣꯏꯅꯃꯛ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯈꯤꯒꯗꯧꯔꯤꯕꯅꯤ ꯆꯩꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯌꯨꯀꯦ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯌꯥꯎꯁꯤꯜꯂꯛꯂꯒꯗꯤ ꯃꯔꯤ ꯁꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯒꯖꯥ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯃꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨꯗꯤ ꯔꯨꯜ ꯇꯧꯍꯟꯕ ꯄꯥꯝꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯁ ꯑꯁꯤ ꯁꯔꯦꯟꯗꯔ ꯇꯧꯗꯨꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯣꯏꯅ ꯑꯦꯂꯦꯛꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯁꯦꯝꯍꯟꯅꯤꯡꯕꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨ ꯊꯝꯂꯤ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ ꯑꯃꯁꯨꯡ ꯀꯦꯅꯥꯗꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯜꯂꯤꯕ ꯑꯣꯄꯤꯅꯤꯌꯟ ꯈꯨꯗꯤꯡꯃꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯃꯠꯇ ꯃꯊꯧ ꯇꯥꯗꯦ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯨꯑꯦꯁꯑꯦ ꯌꯥꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯎꯔꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯄꯤꯌꯟ ꯄꯋꯥꯔ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯏꯖꯔꯦꯜꯒꯤ ꯑꯒꯦꯟꯁꯇ ꯂꯦꯞꯂꯛꯄ ꯇꯥꯔꯒꯁꯨ ꯉꯁꯤꯃꯛꯁꯨ ꯌꯨꯑꯦꯁꯅ ꯌꯥꯔꯤ ꯍꯥꯏꯗꯨꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯖꯥꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯂꯦꯞꯇ꯭ꯔꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯄꯔꯃꯤꯅꯦꯟꯠ ꯁꯣꯂꯨꯁꯟ ꯑꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯇꯨ ꯁ꯭ꯇꯦꯠ ꯊꯤꯑꯣꯔꯤ ꯑꯁꯤꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯇꯨ ꯁ꯭ꯇꯦꯠ ꯊꯤꯑꯣꯔꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯦꯂꯦꯁꯇꯤꯟ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯑꯦꯂꯥꯏ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯒꯗꯧꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯂꯝ ꯂꯧꯁꯤꯜꯂꯛꯄꯅ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯁꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯣꯄꯨꯂꯦꯁꯟ ꯑꯃꯁꯨꯡ ꯂꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥ ꯑꯗꯨ ꯗꯤꯐꯥꯏꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯋꯥꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ